Manipur drug tagi yongsakna hena tangi SP Sivakanta lamdam asida drug tagi yongsakna hena tangba hele mafam khudingmakta mayai ka bachinjak sing ase marang kaina phangle haina Imphal East ke Superintendent of Police KHS Sivakanta na phongdokhre wafam ase ngarang nongpok laingak apunba nupi lob Diamond Club Wangkhai Ayang Pali amade Wangkhai Ayang Pali leima kaithel apunba lup ka punna khusam na duna pangthokiba nongmagi oiba mayai ka bachinjak na khunai da piba saitheng amade Miyam na lawgadaba thawdang haiba hiram sida awareness kam public meeting da mahakna phongdokhibane thawram asiga mari leinana KHS Sivakanta na hai lamdam asida mafam khudingi mayai ka bachinjak marang kaina phanglakpana haurakliba tunggi yumbirel oirakadoriba naha amade angang singna hena sizinabagi chang hengalakle marang kaina phangliba sina takpade mayai ka bachinjak sing asige demand aduki matik yamna lei takpane demand helakpa aduna supply gi chang asi hengalaklibanei Masida police ki maiki de gesu tongan babapum da thadok tuna achaw badrak lalon ba sing fa na bohna re adubu laikai da lairi badrak lalon ba sing ase khunai asida lairi ba miyam sing na thingna bohna ba ma change police khaktana laikai da lairi ba yamla badrak lalon ba sing ase fagat pangam loi miyam amadi police ka punna khusam na duna cooperation pina ba matam da lamdam asidagi drug maru phangna muthat pangam gadori ba nei loina na mamangai matam dagi hauna lamdam asida maira paibi singtana mayai ka bachinjak sing ase thingna ba ngasi phawba leptana adumak chathaduna lakle masida maira paibi khaktana mayai ka bachinjak sing ase thingba ngamloi khunai asida leriba halaman amasung club sing punna khusamna duna thingna ba honarabadi laingak na paikhaliba war on drug ase mai pakpagi lambi da naksil kadori ba nei mahakna makhata na hai war on drug ase mai pakna bohna bada tongan ba lalong kaya ama yatpa mathau tai amana mabu yengthina duna tokhai leinaraga drug ki issue ase muthatpa ngamloi miyam punna phurup kanglup naidana punsinduna matau karamna drug ki issue ase loisingadagi haibadu khanaba ama change matang asida police na afaba thabak tawrakpada miyamna singthabagi thabak ase iwat le asoiba sing adu khudom bi thinduna puthokna badi watte haujik police ki maike dagi satharak pathabak thauram sing Kibadagi khulpumba khuntak lansiba yaudaba natte masi police na paikhaliba thabak thauram sing ase mai pakle haina takpane tasengna drug ki issue ase yenglurabade state khaktagi natte masida international gi oiba chauba khusin thawrang ama yaure miyamna lamda masida tawriba thabak thauram sing ase yenglaga pangangda ngangbagi thabak ase yade manungda chauba lalong sing ase munna khanthaduna yengba mathau tai Myanmar dagi pusilakliba drug sing ase kadai da factory achauba sare matau karamna lingkhaliba no haibadu khanaduna Drug ki issue asi loisina bohona batangai fadai loina na lamdam asida haugalakliba tunggi yumbi oirakadoriba nahasing na mayai ka bachinjak ta tawduna nongmanong magi asumasum musilakliba si miyamna khanabagi matam oire mama mapa oiba singi chawraba thawdang lawdrabade aikhoi gi khunai asi mutkhiba yabagi akiba phibam da lai aine hek poksaba isana mayai ka bachinjak sisina haiduna losun bagi mathau ta de mahaku matau karamda chumba lambida lamjingadagi haibadu akhang ai singa munna khanaba ama change lamdam asida leiriba miyam amade ima ibel singna isa isu singa do akhang ai singa tanaduna counseling taunaba amade rehabilitation da thamna bahona se laingak na mayai ka bachinjak to luptun leiba sing achumba lambi da purangna ba sunu sipai da rehabilitation center ama chauna thamduna leire masi pumna magasi khunai asina isang thokna leinana bagi damak paikhaliba thabak thauram sing ne ngarangi thauram aduda athoiba mithunglen oina Imphal East ki SP KHS Sivakanta na athoiba mithunglen Diamond Club Ayang Pali ki president T Sarat Kumar na thauram mapu nongpok laingak apunba nupi lup ki president Y Me Malaima Wangkhai Ayang Pali kaithel apunba lup ki vice president N Loidang MAPI council ki president KC Romeo kada ki general secretary Gitchandra Mangang na akhanaba mithunglen oina saruk yakhe